Hai ma'am, ma'am ngasihi uti ꯎꯇꯤꯅꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯦ ꯌꯦꯟ ꯉꯧꯕ ꯑꯃꯒ ꯑꯩꯁꯤꯅ ꯌꯦꯟ ꯉꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯧꯕꯒꯤ ꯃꯐꯣꯟ ꯍꯥꯏꯇꯥꯔꯦ ꯃꯐꯣꯟ ꯃꯍꯤ ꯍꯥꯏꯇꯥꯔꯦ ꯅꯪ ꯅꯪ ꯂꯥꯎꯕꯗꯣ ꯑꯗꯨꯒ ꯍꯩ ꯃꯍꯤꯁꯤꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯗꯤ ꯆꯥꯖꯕ ꯇꯥꯔꯦ ꯑꯗꯣ ꯎꯇꯤꯁꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯥꯅꯕ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯎꯇꯤꯁꯤ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯐꯖꯔꯦ ꯃꯌꯥꯝ ꯎꯇꯤꯅꯤ ꯍꯩꯊꯖꯔꯒꯦ ꯍꯦꯛꯇ ꯐꯖꯔꯦ ꯐꯖꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯁꯨ ꯃꯇꯝꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯤꯅ ꯃꯁꯤꯃꯁꯨ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯊꯦꯜ ꯑꯃ ꯁꯨꯝ ꯌꯥꯎꯍꯟꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯐꯖꯔꯝ ꯍꯧꯔꯁꯤ ꯍꯧꯔꯁꯤ ꯍꯧꯕꯒꯤ ꯆꯥꯛꯈꯣꯝꯁꯤ ꯎꯇꯤ ꯈꯛ ꯇꯧꯔꯒ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯐꯖꯅ ꯍꯥꯎꯔꯦ ꯎꯇꯤꯁꯤ ꯎꯇꯤꯁꯤ ꯇꯣꯏꯅ ꯆꯥꯗꯕꯅꯔ ꯀꯩꯅꯣ ꯌꯥꯝ ꯊꯤ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯊꯦꯜꯅꯤꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯁꯨ ꯑꯁ ꯃꯔꯨꯗꯤ ꯐꯖꯔꯦꯍꯦ ꯑꯩꯗꯤ ꯌꯣꯡꯆꯥꯛꯁꯤ ꯁꯥꯏꯕꯁꯤ ꯀꯌꯥ ꯌꯥꯎꯗꯕꯅꯤ ꯑꯗꯣ ꯄꯨꯂꯞ ꯄꯨꯂꯞ ꯍꯦꯛꯇ ꯌꯣꯠꯈꯤꯕꯅꯤ ꯌꯦꯡꯉꯨ ꯌꯦꯡꯈꯤ ꯑꯁ ꯃꯁꯤ 이러면서 ꯑꯁ ꯃꯁꯤꯗꯤ ꯍꯦꯛꯇ ꯁꯦꯠꯆꯤꯜꯂꯒꯦꯗ ꯌꯦꯟ ꯉꯧꯕꯒꯤ ꯃꯐꯣꯟꯁꯤ ꯈꯔ ꯁꯤꯜꯂꯒꯦ ꯑꯝ ꯌꯦꯟ ꯉꯧꯕꯁꯤꯒ ꯍꯥꯎ ꯌꯦꯟ ꯉꯧꯕꯁꯤꯅ ꯉꯥꯔꯧ ꯇꯥꯔꯦꯅꯦ ꯌꯦꯟ ꯉꯧꯕꯁꯤꯁꯨ ꯍꯥꯎꯔꯝꯃꯤ ꯍꯥꯎꯕꯗꯨ ꯎꯇꯤ ꯈꯣꯠꯄꯨ ꯈꯣꯠꯊꯖꯔꯒꯦꯗ 이거는 해도 해주잖아요. 망한데 왜 다 해주잖아요.
hả? Hồi xin đi hồi dục sập mà đuôi dấu của mẹ mình chứ sai mình làm thế rồi plus đừng dốt khỏe nè không mình như thế nào chứ hả? Gì khó rồi lát với sấm lên tớ iron berdua uti lo đó để tao mẹ xa thì người ta xin thật vậy đang hậu tôi này sao xa rồi thật của chúng ta hay bây giờ một gạo xa vào tùm nó vào
ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯕ ꯑꯗꯨꯕꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯤꯗꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯌꯦꯟ ꯉꯧꯕ ꯑꯗꯒꯤ ꯉꯧꯕꯒꯤ ꯃꯍꯤ ꯎꯇꯤ ꯆꯥꯕꯁꯤꯡ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ